Ngasi iramdam masida aduki matik awaba mayoknari haukiba chai lisingani kunhumdoigi me ahumdagi khanghaudana tholakpa chinkuki narco terrorist singna horakpa landa ngasi maksu iramdam masigi praja khudimak awaba mayoknari lamdam masida leibiriba praja section khudimak every political dagi horaga praja phawda haitare mukhon pogi oiba chawraba thodang lawduna sulakli hariba thodok asiga mari lenana unazagadoriba asi Manipur Pradesh Congress Committee ki spokesperson of the secretary shu aibiriba Bankimchandra MEITEI ni ahano maktada Bankimchandra MEITEI bu now Manipur Express ki maiki digi taram nokjari. Thank you. Ahan bada lakchaning base haidi hauki bajai lisingani kundoigi me humdagi irang se thoglei ko haidi tongan ba social issues mayam ma thoi haidi maraksida kugi drug ki issues adi political issues mayam su thoga lai dawang kim gi mot tai tare ko ki hojik manipur da thokliba leiba issues mayam sida khwaidagi maru oiba issues social issues se karin haina lobi Koina yeng baya base issue se Manipur gi oina as a whole issue na pick thalla balamdam amadi oirabani adubu mapung oina koina masidaida immediate step oina koina yeng baya base hojiki oiriba turmoil situation se kamdauna normalcy peace and normalcy restore togadage haibasina ahanba akoigi immediate step oifam thokra na khan loinana aikoigi megi tang ahumdagi haure haraga ngasi phawbada chathariba kanglup ani gi marakta unkhatnari basina maram oiraga tangdu leitadraba misi mina mikap mirau kholna thallaba khunai mo oihalibase masida directly and indirectly affected oiraba akoigi micham praja miyam se makhoigi punsi se amuktang nawhonana mahusagi punsi da kamdauna hanjal halakadagi haibasi so aikoi santi hanjal halaba matungda makhoigi punsi du busu amuk kanbiba amuk nawhonana mayon chonghanba haibase masina aikoi ani suba khongthang ama oiragadi yam phagadra haidana khanjai aduga tentakna hairabada aikoi ngasigi naharol mayam ama ngasigi khunai sibu kandaba yade iramdam ireibak sibu kandaba yade haidana aikoi imalai baki damakta lepiba jamjaraba naharol kaya amagi mapunsi bu kathoe hairakanda akoi awa ana thidana mahaki punsi gi lambi chatgadaba hiram kaya amabu tungoina ramlaga ngasi imalai baki damaktane haidana lepiba makhoigi punsi gi tungda solakadaba makhoigi career da masina maram oirakana solliba mayamse kamdauna aikoina karamba midyeng changaga makhoigi punsi se amuk na hongnana kanbigadage haibase masigi ahumse masi yamna maruoiba khongthang ama oigadra khanjai aduga mari subada aikoi ngasigi kaunaba yadraba unaba yadraba ngangnaba yadraba changthok changthan yanadraba kanglup phurup masen nakpak tanaribase amuk mahausa gi punsi dauna nungsi chanana totna tinaraga hingminaraga tangdu leitaba yamna nungsiba manipur apun bagi saktam sagat pangamba manipur ama oinanaba hotnaba haibase aikoi punamakiso aduga tongan ba political party de leiriba punamakiso aduga ngasi paliba BJP lengak sigisu aikoi collective responsibility amane haibase ai sumaina thamning Hojik dawang kim nazo haibigre ko haidi naha sing na hojik thokliba lana sida haidi mayum makai thado ogani ba moina hojik lanthing narishi ko masi sna haidi tung koina sum chatharak taragadi akhoi hana dagi jo hona unemployment gi di problems sa thoga su laine ba naha sing se ado hojik lan nga aga su leire khun nga ko sing se ado moida education gi lam sum pra fail or ba chakmana rabani ba lan nga aga iram dam se kandaba yadi haraga moise leiri banina aduna masi sna sum tung koina chatharak taragadi unemployment gi problem se adi shum adi makha sangdarak to ne ba adu itaragadi makhoi singsigi punsi ju kanba yabagi karam policy program ko mapai khalagadi makhogi punsi ju mangdana bagi machaga oigani hana khanbi aikoi se imalai bak se yam nungsi iramdam sida pooga iramdam sida chaujari bane iramdam sigi irol nung sida tillaga masigi leibak lai hau sida aikoi ju nongmadi masida tin gi gadori bane punsi se mama leibak nungsi da ba kana su leibak sida leiramai ai su nungsi mipung khuding maksu mama leibak nungsi ramgani
nungsi haidana aikoina naujariba naha oiraba mioi lising kaya kaya gi punsibu masigi soiraba system se lengak ama leiri lengak amagi magi tongan ba department machineries myam ama leiri hairiba department khuding maksina magi mathau niyom sumna matam chana mafam chana aikoi magi mathau ji pangtho akanda aikoi ngasigi youth myam se tul lama oina use tawra ibase masi tawram moidabane adubo laibak thibadi koi thokre kaya ama mioi lak kaya ama maru oina koi naha haiba tare satra khunai da leiriba amasung youth kaya ama masigi imalai baki koi karigumba wakhalon amada aikoi se lukhreba tawre imalai bak haibase Manipur haibase megi tang ahumgi irang thokjingai dagi so Manipur ko bolamdam se sahi lising ani ahum hena adugi puwari leiraba lamne karamba maongdano moina sanariba nungsiba gi tulse khulai oina sijanaba ya nateba nungsiba haibase akoina force toba yaro isai tomdagi manungdagi thokjarakadabane automatically it should come out from the core of our heart. One cannot insist love and peace. Santi je akoina santi leihanninge haidana akoina hekta nampuda santi leinaba hotnaba yaroi peace cannot be created aduna sidi masama thanda lakjagadaba potneba asi punamakse aikoina naha lising kaya ngasi aina tattana haijaba kolom pairaga leijagadaba naharol kaya amabu ngasidi makutta khulai paire hairakanda chingya tamya chingpa turel ayuk nungdin numidang khangdana koi chatlaga leirine mase aikoina ngasidi madu phatte haidana chingthorakpagi mahutta makhoina chatlamdaida miyamsina blessings pibira abane khunai je Manipur ko bo khunai je iramdam je karamba maigai da chatlibage se akoi ngasi yengmina se mahausa akoi lalhoba yam kallingai matamda lalhoba yawgini haidana akoi lalhoba su imalai ba kidamaktani adugumba lambi du da chatkigadra haidana mama mapa oiba kyana hallaman kya mana akoi thawai wadana section na senaramine macha oiba kya gi punsi ji akoi kanbiramine ngasi di khutta khulai pairo na thadora abane masi akoi yam munna khandharaga di akoi yamna nungai taba yamna akoi condemnable oiba adugumba thawong amane ba aduna mapung oina akoi ngasi akoina khangadabase sigi matang ri yengkanda yamna maru oi lan sidi nongma loisan gini santi haibase khatna chaina ba tho adi loisan bam su lakani problem ama leiragadi solution so dum leigani waroi sindi matam changba yai nongmadi soidana purakani haiba thajai tawbadangbu puraktringai marak sida masina chaitheng pigraba masina directly impact tawgraba asigumba section of the society se akoi makhoi si kamdona mukallaga makhoi gi tongana specific strategy ama yatpire harakanda kari karamba streamline tawthoga akoina makhoi se mangraba matam sotha horaba career gi lambi da putha horaba kaya senmit londa sotha horaba kaya asi myam je akoina kamaina kankhat kadagi habese masine ba akoina yengadaba akoi gi vision je irang si loisanaba so hotnade naham amana masidaida mangaga ngasi sendal lambi sen tanbam leiraktraba khunai ne koi Manipur se aina tattana haijabane ai gi thamoi dagi di yamna deeply feel tawjaba adubo mioi kharagi mafam dadi mapung oina ngasi paliba lengak sason sigi mafam dadi kaisu leitana khalamba yai adubo ai gi wakhalon se aidi adumak haigini hairaga su leiri haiba su lepoi aikoi naha mayam sing asi greater Imphal manung sida Pauna Bazar da oisno Thongal Bazar da oisno airport line da oisno adagi any dukan macha ma uba ya de huji dukan phamba yawge haidana honariba mayam se private dukan sida thagi lupa lising mari dang ahum chawa dang manga dang phangagadi yare khala aba mioi bagi punsi se masigi standard chi yengo asigi phibam dane bangasi akoni hingi se pharmacy amata firon yonba dukan amata showroom amta huji hangba yade fast food amta hangba yade masidai da vacancy leibra private job se
government job su sarkar na matam chana akoigi number of vacancy leiribaduga moina recruit tawbiribe ani siga wide gap huge difference leire asi su fill up tawbidaba private job sisu phajana akoi karigumba proper mechanism ama government sina set up tawbire harakanda akoi kamdauna akoi sarkar gi thabak white collar job si mayam loina piba ngamba natte adu oitaragadi tungan ba lambi da akoi naha oiba kaya sigi punsi se kamaina senmit lon phagat hanaba makhoi gi punsi se sotha haudanaba sendal lambi kamdauna yatpi gadage se khande ba hujik ai sada naha oiba kaya kaya na thabak ki matang da hanga iba message mayam amle engonda ayiba che mayam amalai telephonic conversation oina through SMS oina kanagi Facebook tagi WhatsApp tagi akoida thara iba mayam se aikoina kari tawrubo ngamni akoidi sarkar paijaba sunate sarkar gi part ama sunate just akoidi common man amani aduna ngasi paliba sarkar se masina akoigi private industry adugumba factory industry mayam leidana maduda akoina mapan tangaga hingjagani haiba lamdam sunate akoigi de apang suraga daily wages ta anadraba haiba tare aduna mi je awaba gi mathakta hena awaba henjala ise lairaba masing nong gi hengala ise masi karigino sarkar gi akaknaba mieng sana yengba ngamba moigi vision leitaba policy program phajana yatpa ngamdaba sina maram oirakanda neba aduna aikoi naha mayam ngasi drop out ki rate wanga ibase class 10 tamaga loisanba satra manipur da kaya le class 12 loiraga akoi higher studies tambangam dana akoi loisalliba akoi gi adugumba mahiroi kayam le graduation loisallaga akoi lepkiba mi kayam am le college ming chanba hujallamaga akoi marakta graduation loisandabida first year second year karamaga thabak ama phangadi yare haidana tawba adugumba makhal kayam le asi punamakse aikoi munna khandaba mathau tai aduna aikoi power hunger oidaba adagi lengak saswanda yamna mityeng sana yengba ngamba adugumba lengak ama mathau tai hairiba mangaba sotharaba khunai sida leiriba mahairoi group kaya ama naharol group kaya ama makhoi se aikoina kannanabagi damakta ngasigi paliba lengak saswan sina kari karamba akaknaba policy program sinbi gadage haibase aikoi miyam na ngasi wahang hangba mathau tai ba mapung oina Megi tang ahumdagi hauraga ngasi phawbada soallaba naharol kaya satra kaya lairik laisu mapung phana tamba ngamjadraba pharang jai dauna chairaga akoigi hingdrong mangdrong gi punsi amda hinga leise masi akoina kamdauna kanbigadage habse masi prajana su wang hangba mathau tai sarkar na su thamoi sengna kariguma policy program ama lokhatpa mathau tai habse ai sumain thamning naha singkisu thambikre ko hauzik lansida praja sing hai tare ko aduki matik awaba se mayuk nari bane ba haidi langi joiteng phangna ba sing hauzik relief camp ta lei bane ko gi pokna mafam sing du hauzik phawa hanjan bangam dre bane masida relief camp ta lei ba sing se chada badi yada ko lambi da thola aga haidi lambi da char ok sing sida khamaga moina sajabu pochai sing yon ba khotba adu ba tawra bane ba ada masisna hana dagi su economics ai ko gi sholaga su lei ne ba soaga su lei ne ba masisna sum haidi thoiba lansigi solution se dum puraktana lei taragadi hana dagi shoga leiba economics sida hena soksalaptuni ba masida di akoina kamaini yengba ya economy gi lamda expert oiraba manipur gi intellectual kaya akhang ahei kaya senior experts kaya mana tongan ba university gi professor kaya mana manipur gi senmit lon gi phibam se asuki matik so e haibasi akoi khabar kagasta tv da khana neina bada mayam ama akoi thengajare kupna nainara kanda masi yam deep oina yengdaba yadeba aikoi manipur gi khunai se wari ngai ngahaktuda sauningaba wabado hek phabalo ragana ne asawse kokhibadong tawe ngaki themaga mi se long term plan yaudaba adugumba khunai ama oihalleba ngasigi soiraba system sina aikoi praja singsi sune maduda hainarakpadongna susannara abadongna tawre madugi mayok ta lepkadaba praja aikoi se maduda yana ba chatpagi type ta tawkhale kaidarugadabno hairaga karibu kanani ai tomdana lawraga yaba nate kanana bu tabini akoi amani na ngangaga
atatai nateda hairag hekta tokhi masi punamakse masi paliba sarkar sigi system duna ikoise pura brainwash tawrabane illusionary world amdane ba koina ngasi hingise reality da nate koina hingise illusion mitrang jadu gi sangsar da ikoise tawhal laga luphal laga ikoise mangaga lehenba aduguma manglana ma gi punsi habdo oirabane masi afaba nate national highway da tawriba mayam se hek makoina kari hai 2017 dagi moina wasa aga lakpasina ngasi 2024 yaurabani national highway protection force thamgani haidana haigibane ngasi di praja miyam je kauramani na khangraba khangde tumin leisangre irang la akanda akoigi pochai puba gari khara thingaga mafam da national highway da magi lanai property magi sumang phawraga chatluba magi leirak da thongan da chatpa dauna national highway sibo thingning matam da thingjan ba yabra ba masi punamaksi yengaga maduda yaraga action namata lawdana tuminna leithokpa ngami ba sarkar sine ba khoina nga ide lambi thingi ba kanglup tu natte ba khoina nga ide lambi thingba duda yahalli ba tuminna leiri ba ngasi government se masi moisu indirectly lambi thingi ba natra fattaba thabak ama tawbada karimta haidaba tuminna yengaga leiba haibase fattaba du support tawsan ba chap manay national highway protection force thamgani haire thamdre phare central paramilitary forces mayamga akoigi state forces leiriba mayam siga akoi day and night patrolling chathalle harakanda pajjana akoi monitor tawraga strictly akoi law enforcing agency mayam singsina law nga angani irang leijaraga su pochai puthok pusanda karigumba problem amta lehalloi haidana 2023 gi June July adwai du makho pongna ngangi bane ado ngasidi pochai puthok pusan yabha yadabadi tokrakanda bom top season naraga lambi thong thugai ba hawra abane pura masi uheidaba toheidaba amukta tawdriba Taliban gi lamda bawba hujik lepkhreba adu hujik Manipur da chathaba hawreba masi Iraq Iran da Afghanistan Pakistan da tawgadaba akoigi mawong matawdo masidi Manipur sida asukki matit nungsi chanana akoi amatta oina yamna phajana ingna chikna hingjaramba khunai se masidi kang khong chairaga machet akoi amaga ma setok na risne aduna masida yengaga leiriba sarkar se masi akoi prajana question tawham thoe tumin leisallaga akoina sarkara tawribu khudingi hoi na yaraga leiragadi akoi haibusu ngamhandre ki halle khawtak chahalle aduna national highway gi wa khakta natte ngasi akoi karimata changthok changthan yaba natre more chatlaga karbar tawjaramba Imphal Dimapur chatlaga akoi passenger gari tawre harakanda akoi karbar tek tawjaramba pochai lokthok loksan tawjaramba mayam do ngasi di adugi lambi punamak thadat khrabane gari driver oiraga adugi blue hill thawraga winger thawraga magic thawraga auto thawraga chelamba mayam do ngasi driver mayam do kari karai waida sen dalangani moise masigi chaithengsi ai da isa da mantri mandon mayam sida phangde haidana moina masigi awaba si kaidobe udabano mathakta flight ta maman tangna ticket ka aga chatpa ngamdaba emergency gi ana ayek lakpa matamda akoi bus ta kari da chalamba mayam do ngasidi akoi gari changthok changjan ya handramnena mathakta adum chatna kaya matik awaba thengnare layuk laisu tambagi oiro admission tawba chatpa oiro natraga any competitive exam ama thabagi oiro interview ama chatpagi oiro moina tawri myam se masi punamak se hiram khuding makta mode of transportation haibase masi kanagi sunateba ngasi lambi da ayet apan piriba any community kanglup phurup ki oisano ayet apan piriba makhoibusu aina haininge any community oijasano national highway da amasung atai atopada humankind da aikoi sumaina ayet apan pibase masi phatte kukino oisno nagana oisno maitei na oisno maitai pangal na oisno Manipur da khundan laita minaraga laiminari ba mayam se masina makoina pendaba ama lakpa matamda kanigumba wakat demand ama tawning ba matamda sarkar da tainagadaba neba micham praja da onjhallaga tainagadaba nateba moigi demand bu lambi thingaga akoi kanana piba ngamdoino
सरकार प्रेशर तौगदबने अदुना डिमांड तौगदबसी कनादनो कदाय वाइदनो अखोई मफम खंगद्रे मिसक खंगक्द्रेबा कुकीना मैतैदे सावरगा शांति पुरक्प ngамmoy कुकीरसु सरकार डिमांड तौगदबने लोइनमक्सी कनादा ओनसनगनी सरकार ओनसनगदबने सरकार दने अखोई अपाम पामदा अपेन पेनदा मयामसी डिमांड तौगदबसे अदुना नेशनल हाईवे की वा सी तोखरकांदा ngasi अखोई सेकमाइदगी हेना लांथोकप ngамद्रसिनेबा पोचै पुथोक पुसन याहंद्रे मी जंगथोक जंगजन याहंद्रे पोचै की ममलना अत्या पकना वांगे ngasiदी सी पुनमक्सिना पीरिबा चैथेंगसे अखोई पोचु ममन तांगे तांगे हायरगा अदुम लैदोइने करिदि उपाय ले अदुना अखोइसे अवाबगे अवाबदना पिक थल्लब खुनाई अमदनेबा अखोइ ngasi हिंगिसे अदुना सी पुनमक्से सरकारना मिडियंग चंगगा सरकार मिडियंग चंगननबा अखोइना प्रेशर तौरगदी फगद्रा हाइबसे आई सुमाइना खल सरकार प्रेशर पीद्रगदी अखोइगी हाइदि पामबा पोतो फंगबा ngамmoy हाबगी पोतनिको हाइ थाबिरिसे मथंगदा अखोइना लाक्चनिंगबसे हाइदि अखोइगी ngasi थोइबा लान सिगी वन ऑफ द रीजन हाइ तारे सी ड्रग पॉपी प्लांटेशन सिजु अमनेबको ड्रग सिंग पॉपी प्लांटेशन तौबा ड्रग ललनबा ड्रग कार्टेल सिंग हाइ तारे मसिसे अखोइगी हानदगिसु हौना अखोइगी महोइदा अकनबा हाइदि पनिशमेंट गुम्बा हाइदि कैपिटल पनिशमेंट बु ओइरो करिगुबा अमत्ता पिरक्तबदुना हाइदि यागनी ना ngasi बावबदा दुम हाइदि समदरकपनिना हाइदि लौबा याब्रा सिगी मतंगदि करंबा हाइदि दाबुंकिंगी ओपिनियन खितंग थंबियो निशा करबार तौरगा ड्रग करबार तौरगा लान थोरकपने ड्रग थिंगनब होनबदगी लान थोरकपने का हाइबसिदि बेसलेस युमफम सुंयाव यावदबा मियामद उच्चाइबा दुगुमबन ngahak problem तौरंबा याय कन्फ्रंट तौनबदा मिफा मिपुन चैबा फुबा जेल दा नमझनबा यावरंबा याय करम मफमदा चही अमा चुपना निशा थिंगुबदगी ड्रग थिंगनब होनबदगी सरकारना मागी स्टेट अमदा ड्रग थिंगनब होनबदगी चही अमा चुपना अखोई कांगलुप मसेल स्टेट तुदा खुंदा लेतामिनरिबा मियामदो अखोई हतना सुनरगा चही अमा चुपना लान चथबा मालेम की मफम सिदा दुनिया सिदा कदाइदा यावग्रबगेबा करोड़ चनी की ड्रग पूरीबा ड्राइवर दुबो यामिना खुलेमा ड्राइवर ओरमद्रसु यारेना चिंग मान सिबाई मरक सिदा तोंगान तोंगान बा मिफा मिपुन मरक सिदा थवाई खुबाक हापगा गाड़ी थौरगा चटलिबा माना लुपा करोड़ चामरी की ड्रग की कारबार तौबा ngam तारगदी ड्राइवर ओरमरोयबा मा मियाम सिना लेतना लावे ड्रग की मपू कनानो अमतदी पुथो मटिक चाबा लोगी मतुंग इन्ना कोई चैराक पीबियो दंदी पीबियो हाय नोमत ड्रग की मपू ओनर पुथोक पीगिब्रा हियर एंड देयर ट्विस्ट तौथो एरगा मोइना मसिदैदा इशूदो डाइवर्ट तौथोगा टॉपिक तो सप्रेस तौसनबा नत्राबा पॉपी प्लांटेशन से थिंगुबदगी इरांग थोरकपने अमु हाइनी लॉ एंड ऑर्डर से मेंटेन तौबा ngамहौदबदगिने अमु हाइनी इंटेलिजेंस फेलियर लैबदगिने अमु हाइनी security lapses laigre adunane masigi irang thoise haini illegal immigrants myam changhalakpadagi thokpa irang ne mu haini ekhoi sim praja myam si apang mane na khanbraba nati ekhoi myam si bu kari charaga hingmane na khanmanoba adu ekhoi su mioi bane chakti injang di chari dana hawba hawtaba praja myam si bu manipur da lairiba praja myam si bu kari ne na khanmanoba asigumba drug karbar tawriba midubuna nongta phadaba ड्रग पूरगा चलमीबा ट्रांसपोर्टर दु फाजनरगा तुमिना लाइसनगिबा ड्रग कारबार तौरिबा मीदुबना योखटलगा कनखटलगा प्रिवेंट तौरगा प्रोटेक्ट तौरगा थंबा अदुगा लोगी ओइबा एक्शन अमतसु लौदबा सीबीआई दा सिनो हारे सिनदे सी नेशन वाइड मियामना खंगनबा पोटनेबा अखोइना हाइनिंगेना पंगाई हाइजनबा याबा नतेबा अदु ड्रग थिंगबा इलीगल इमिग्रेंट्स मियाम चंगसलकपदगिने मु हाइरे फॉरेन नेशनल मियाम यावरे हाइ हंदकी इरांगसे अदो फॉरेन नेशनल मैम दो कई हुजिक थिंगदबनो लेप लेटना था तरासीद मी लिसिंग कयानो चंगजलइसे सी गवर्नमेंट न फोंगजब मसागी रिपोर्ट DIPR दा थोकजब रिपोर्ट नेबा अदो सी मैम जे मोय कइम खंगदे पंगाई हाइजनबा ngahak ngahak की पंगा ngangningba ngangba machin da thorpa khara पंगा nganga akoi lengak sason tawbasina di yaroi मियाम सी याम वानारे इशू करिनो खंगदोकदबने इशू सी कमदौना सॉल्व तौगदगे मागी रूट कोज करिनो खंगदोकदबने अदुगा मियाम वहलिसे अमतंग मसी लेफल्लो मसीदा थोइना याम हाइनिंगदे कांग्रेस लेरमद्रदि बीजेपी जी हिंगमोयबा ngasi sason tawrise जवाहरलाल नेहरू दा चैबदा मोय चही मंगा हौग्रबनेबा सोनिया गांधी राहुल गांधी चैरमबदे हेंदोक्तना जवाहरलाल नेहरू चैरगा चही 8 9 जे हौग्रबनेबा अदुना ममांगी लेंगाकना सोइरमबदगी अखोई ngasiगी थोइबे इरांग सिबु ओइरो एनी हाइसिने प्रॉब्लम हम थोकपदा ममांग सरकार दा ताइनदबा लेइतेबा
adu akhoi ne am ngaidi ai khoi na soiram bado noi na muk paire noi na semdok padi kari kai ge Manipur da chahi taret hela abne ba sigi sangra ba chahi tara sida tam ani congress na center da pairam mi du tam ani khaktane moi ga khoi ga chap chap manare huje akhoi na su hende moi na su hende ba state na moi na chahi taret ne ba huje oi se kana gumba misak amana kari gumba afaba thabak khara tauge natraga asoi ba khara semdok ke khallaga di 7 years and 10 years hai ba se masi yadri bra basibo atien ba nong magi matam di nate na chahi taret hai bise chahi tara hai bise soi ba tawram ba dubo ya ningde semdo o anau ba awon ba ma pa me haidana praja miam sina congress ta na khoina sarkar pai ba do bjp da mu pai hal se haidana public na mandate bjp da piraga bjp na sarkar pai gram natro adu di miam gi aning ba pam ba do ma khoi fulfill tawna ba khotna biwana Congress atum blame tawraga hayang siraba Congress blame tawge hairaba blame tawramni na tawbai maram du aina huji khara panjage 2012-13 sida kaidauge haibada border fencing se aikoi phajana Sri Okram Ibobi gi aikoi gi Congress luching bana aikoi phajana hauram ma bane masidai da loop amana yaroi lam asomda mange somda mu henjalle sumain tawdana re survey tawgadabne adagi akhoi Manipur gi lam yam mange Myanmar rom da henjan gre haidana irang hodana I ho tawdana tamasidai dam phajana masi re survey tawdragadi yaroi haidana tawdana all political party delegation ama Congress party na luching ya harakanda tongan ba sangsthan khuding mak lok khuding mak ki luching ba political party khuding mak ki representative amamam ga Congress sarkar gi luching ba loina center da border fencing si lepio sayet na ba khara leire masi phajana re survey tawraba matungda amuk continue tawse haidana tawgibane already border fencing si 10 kilometer akhoi tawramabne tawrani yengchangani action logani lemna tharoi madu aina yengchangani inquiry tawhallagani phagat tawragani thijallagani hotnaragani mathang thada howragani mathang chahi da phawda loisangani dunataba haujik phawda so far at present da kayam tawrageba illegal immigrants changakpadagi irang thokpane influx of illegal immigrants mayam si henmallakpadagi kaino tawbane border fencing kharam dabadagi illegal immigrants mayam chang ena haireba Congress na border fencing tawramdre haibado haijaroba oidabadu ngangsallo yareba ngaki oina khoi tarageba aikoina kharamdaba border fencing do illegal immigrants mayam chang e adudi kaidawe moi kharaga khajalle harakanda kaidobagi illegal immigrants su changakpadagi thingdaba kariginoba asiguma mayam se masi haibagi loiba nairoida moina ado blame game pangtau tawnaraga leiba ngakpa yaba natte moida sarkar si sinarabane noina palo noina ngao noigi lengak sason do kamdau Congress ka BJP ga ani si karam bane hena phai haibado prajana decide tawsuno moina afaba tawre miyamna moi phai haisuno ba Congress ta blame tawrga solution purakpa ngamoi solution thiba tammo thabak tawba tammo thabak ti tawdana Congress capital project sarami sibu kanana no si overbridge sar sibu kanana no city convention sarami si kanana no MFDC sari si kanana no University of Culture kanana no sari se kanana no ba sari myam se RIMS si aims ki thak ta upgrade tawna na ba center da haina dana takna dana ayaba pihalami si kanana no ba ngasi aims all aba RIMS si aims ki thak ta upgrade tawni haibane ngasi RIMS si aims on thok bangam ba infrastructure se DM University se DM college tagi DM University all halline ba DM University sibu hoji university amgi infrastructure oiriba ba ngasi high court sariba achuk ki matik phajaraba high court complex sariba capital project si Manipur legislative assembly gi asuk phajaraba assembly house hoina sariba asiguma mayam se asiguma masak thokpa si amadi tawre haidana infrastructure masak naiba angkhakti moi utlodana kari tawrage 90% loisalama ba civil secretariat ama sariba si phawba ngasi baw loisan mangamdadana leisineba lan tawna lan maraksida election tawre hare election tawrabanina election sida akaya toy amatta thoandana yamna peacefully
free and fair election ama conduct tawbirakadra haidana miyamsina khallubani punamak sigi tayonaba oina aikoi mi pha mi pun tawre haraga phudana chaidana gundaism gi thabak tawre haraga masidaida polling agent inner agent phamba yaroidana chingthok dana congress ki agent mayam chingthok dana phu dana nongmai kapsan dana micham so iduneba sidaida khutta khulai paisalle haraga masak khangdaba kanano ojabi molna haibado sakhangdaba kanano sarkar sina leibak sida tawriba crime sibu masak khangde haraga di sarkar si leirubagi artha kari leirige kanano kari gi find out tawdabano ngasigi modern world sida numit phagadab nate nongma phagadab nate ba moina phage khanbada asigumba mayam se tawdre harakanda lan solution de lan sigi marakta election su akoi tawsalle tawriba election si su fajana free and fair ona tawde angamba muscle power money power gun culture tawre harakanda miyam sibu nampu hapuda akoi mokhoi gi party da makhoi gi mirep ta thadada ba yaroi haidana nampu da tawriba adugumba mikhal aduneba ado punamak se miyam na hena loina khangna banga tani social media da viral oire international media da New York Times da koi yaura e Manipur gi election gi matang da chathari ba crime gi matang da ikai ni ngai ne ba tang 18 da pangthokhi ba mikhal numit tu da security forces mayam ji kadai da chatki ge repol tawba numit na polling station amamam da security forces paramilitary forces both state and the center gi security forces masing thingam dana deploy tawar thamine aduga mapung oiba tang 18 gi election numit tu dana loina security forces mayam ji yenga leiba kari gi no yenga lei si kari gi no order pi dab natro do thawaina yahalliba natra tawhalli natra ba aduna si punamak se yam hiding de aduna free and fair election de chinda khakta lawba khabar da khakta lawba aduga reality dana zero aduna irang si su moina yenga lei sing lan bo kaido boino ba misam prasada akoi soalli se lan sibu misam prasada kaido boino ba sokna halli se yekna ba thengna ba si sarkar gi leiriba machineries mayam sina thengna gada ba natrane masi tawde si punamak se soiraba system khuding mak se chum thokna na ba achumba mirep matik chaba mirep ama khanna na bane ba pangtho iba mikhal hai se sigi mikhal sida niyom chumdana pangtho oga yamna lan ba lambi amada aikoi mikhal do nampu da adudi elected oiroi ba selected oini ba election la selection la khangde na hujik miyam na ngangnari se kangla tombi yoba ngamdrabane ba aikoi gi punsi se aduna asomda thong kaire hair so aikoi da karibu wahan thok lairige asomda bom pokhaire lambi da hair so aikoi da kari wahan thok lairige bangase sekmai bau khatane aikoi chatoi se huje moirang bau khatane aikoi hujik chatoi se kwakta bau somda palel dagi khongkap ama palel police station do dagi khongkap ama lan thok pa yaba nate miyam chatlaga paumi da leiba singsu chatlaga amtang yengbio khangani ba palel police station do the barricade tawre haraga war zone dawna sumaina pan kharaga ni thammi do khongpham ama lan bada kaido ba chatlino na adhar yengdana maitei masa odi chalhan ba yaba nate ba isana isagi lam manung sida michen oiraba mirot oiraba refugee oisal abane ba isana isagi lam dam sida asigumba khunai sida hingiba aikoi se na sarkar se yokhatlaga kankhatlaga sum thammi si kari gino ba sarkar da question tawse thamoi sengna kari gumba policy program ama lokhatpa mathau tai haibase ai sumain thamning